Lakhipur online putok saba Agas ki tang manga Laibak pok panumit ki Khomjinba Pao tabirase. Ahan bada maru Pao. Manipuri Sahitya Parisad Kha Sonai Masana Taram Nokpagi Thorom Pangtokre. Umagi wakat ahum yauba CM gi mafam da piba memorandum ama Lakhipur Court District ki khutang da pisin kre. Kasarda nongkana chubadagi kusemgi singi chau thokpana maram oiraga ngasi school college sing suti lau thokre. Apunba Manipur huyen lalong lupna laklipa Agas ki tang tareta huyen lalong numit pangthok lagani amasung Pradhanmantri Narendra Modi ki pariksa pe charcha lisingani ka kunmanga Guinness World Record ta chansin kre. Haujik mapung ba pau tabirase. Manipuri Sahitya Parisad Assam Kha Sonai Masana Sinduna Taram Nokpagi Thormama Agas ki tang ahum nongmaijing nimita Joragul Kaithel da pangthokre. Ayukta Parisad asigi Kha Sonai Masagi President Mayengbam Ngaubana Parisad ki Firal Chingkhatlaba matungda Layoikraba Parisad ki Luchingba singi maphamda Laisu katuna ikai khumna jakhi. Thauramda Mayengbam Ngauba President Manipuri Sahitya Parisad Assam Kha Sonai Masa Dr. Haurongbam Rajmani Vice President Manipuri Sahitya Parisad Assam amadi Y Prapullo President Manipuri Sahitya Parisad Assam Kasar District Committee na mathang sitna mifamapu athoiba mithung amasung akhanaba mithung sing oina phambakta leitengki Ketrimai Manikchan General Secretary Manipuri Sahitya Parisad Assam Kha Sonai Masana Thoromgi maroiba wapong tambiki Thoromgi manung channa Mahiroi singi oiba makal mathel ki hendanabagi thorom pangthoktuna mana matum yenthokki bagaloinana SSL sidagina University ki thakta masak naina pass tawrakraba mahiroi singda silgi mana yauna certificate amasung lengyan fi tamduna pongning thokatki nungthilgi session da akhanaba oja singna mahiroi singbu pongning thokatuna makhoigi tunggi punsida hena maipakpa oinanabagi poktak pikhi Thauramgi manung channa Joragul Thangjam Lekai Mongolpur Gorgori Par amadi Dhammaina Chingbagi Khulmangagi oina metric porikhada makok thongna pass tawrakraba mahiroi ahumda Irom Ongbi Niparani Assistant Teacher Joragul ME School na lupa lising ama makai lupa lising ama amasung lupa chamnga tawduna selgi mana kusinake Thauram loiselakpada Manipur gi laikhitraba saknairaba posangmam sunamoni Padmasri Ratan Thiam amadi Chanpur Sonai Kasargi Education Department ta ASI oina thabak tawramba Social Worker amadi MLPCC gi su President obiramba Laisram Babatona laikhitabada makhoigi thawaina Lairamlenda ingna chikna leirunaba minute abatumina leiduna awapa phungdokhe aroibata masaloisang asigi member Debasesna thagat wahi pituna thoromadu mapung phana loisenkhe Luar primary oja sing jawro de ongtang tabi asing matang thamningi pi bangang sing isa sing se moi se very innocent moi siga ahan bada guru bhakti se asijai haude akoi socio emotional behavior se moi de haude jawbani posrani dasu ai samat andake thakragi mamanda akoi ge ai secretary oina puminari ba oja manisan akoi ni district program officer ge under da kauraga akoi numit hafta mu matam kaithoi erga akoi manipuri da handok chakibani maduga posrani duga socio emotional behavior se jawbani ado idi angang sinda guru sing unaraga oja sing unaraga kari tawgani lambi gi kadom na chatkani haiba takpham tawpham kuding makse pikraba ko sreni gi angang sagi tambi bese maruena lower primary gi oja sing achobu daito ne aina ina masima aina thamjani gi oja sing da angang ama sembai se adu ki mati guai ai labukta samot koi badi no wa do le angang ama sembai mai macha na ye jati sigi jumbire doi meba aduna hojit angang hingje wan biu ase angang singse hoji honan biu ba like pahan biu ba hau natraga like pahan bada nate any hiram boxing sana ba khangde ma like ta tamga jaba mai angang sigi tongan ba tele na yar mani football sana ba khangde ronaldo ai messi ai kasu lai ai ponte aji ma professor ba nate ba moi se jum pangang ambe wa te moi magi sare siu ko di ma se ekdam master doko e tri hen dire bani ba aduna ikoina mana pami han da di moi biye ko se am tamda ja ja mai na
makhong sengna hi tawa jati ba aduna masi mama pa joi lui mi asi angang ni ran khangwa ya angang ji suram khangwa mama oi le sin jam rol lai apani ngasi di koi program se apna laka certificate mati mayamri bhai sudah mata he kalawa miko ohunga kana ohung pe khandi sunna hotere pare ke enda ai onu sing mate english medium ni holy college school ni MI manipur pa total mark 540 mate distinction ni मतलब second time को ना लोरे मोहम्मद सिंह सुनाई को दी manipur high school की manipur medium ni सारा कॉमा अनाने total mark 479 मतलब third time का S विकास सिंह गोविंद सिंह बड़े high school की सारा कॉमा अनाने 470 हाई का देखो कि इंशा सारा मोहम्मद सिंह को फिर को दवाका प्रोसीजर Anak lahum masih dah certificate nama mantan. Anak lahum sini beri jadi kerja lahum lah. Pusing ni waktu itu presiden lahum sini. Amasung ta ai onukta yang onukta lising nama makai case price odana pusing model. Ani suara lawan menunda lupa lising nama case price nedari. Ahum sudah N Vikas ka lupa sama case price sama. Ilo kami di bahara ni. Eti jawa boleh school. Badan. United Manipuri Association of Assam Uma Lakhipur District Committee na sinduna Assam ki Chief Minister Sri Hemanta Biswa Sarma da address to bawak ahum yawba memorandum ama Lakhipur Court District Assistant Commissioner Srimati Ritu Parna Bhadrat ACS ki kuthang dangarang pisin khre memorandum asida yawri bawakat singdi ahanbada hauzik lairiba Manipuri Development Council asi mikal tawraga semba ani subada Manipuri Autonomous Council semba aduga ahum subada Assam ki Manipuri singbu Scheduled Tribe list Chansinba asini Uma Lakhipur District Committee ki President Lairelakpam Nobokumar Uma Central Committee ki Vice President Nongmaithem Jagadhatri Uma Central Committee ki Media and Publicity Secretary Ingudam Manitomba Uma Central Committee ki Advisor Ngangom Niranjan Uma Central Committee ki Member Kabrabam Ramakanta Usam Bamcha Amadi Lukram Gitu Member Uma Lakhipur District Committee na chingba miwesing na sarukja ki Lakhipur Court District ki Assistant Commissioner Srimati Ritu Parna Bhadrana memorandum adu taram na lausin kibagaloina na athuba matamda CM ki mapamda yahollagani haibigi thajaba pirakhi haire ningsing bayai Uma gi leptana chatharakliba pakat cherol pisinbagi khongjang asi makatana Sipsagar dasu pisalagani haina Uma Central Committee ki Media and Publicity ingudam manitomba ki cherol amada khangalakle Haukiba pung kunmarida nong kana chubana maram oiraga Kasar Jila ki mapamda khusem gi ising chauthok pana maram oiraga Jila ki District Disaster Management Authority na ngasi August ki tang manga Jila asigi manung chatmata leiba sarkar gi amasung private school college university na chingba khudingmak suti lauthokre adumainamak hanadagi lebna khraba parikha singdi ahongba leitana makhatana adumak chathagani haina yathang asida haire Panbayai ngarang ayuktagi leptana nong chukibana maram oiraga Silchar gi Sonai Road Silongpotti Ambikapotti Chaurangi Vivekananda Road amasung Chamra Gudam na chingbagi mafam singda kusem gi singi chauthokna miyam amasung gari chathok sasinda thoidongna awapa mayok nakhi Silchar gi private hospital amadagi phagat khraba gynecologist Dr. Saramba Pulok Malakarbo numit tarukni gi police custody da thamkhre Kasar gi senior SP Numal Mahata na paumi singda hiramasi gi matang da hairaduna mahagasi lisingani ga taratruk tagi hauduna sasinaba doctor certificate pairaga layengduna lakpani haire Chennai gi medical college amagi fake certificate utuna mafamasida ana layeng chatharakki bani haire masagi chahi nifumdoi suraba Pulok Malakar Sri Bhumi Jila ki Badarpur tagi ni haina pawasina makhatare Amar eta bikhek putror khoboror ভিত্তিত আমি এটা লাভ কৰি তাৰ পিছত আমি হে সংক্ৰান্তে কিছু অনুসন্ধান কৰিছিলো এজন ব্যক্তিয়ে ভুৱা সাৰ্টিফিকেট লৈ আৰু ভুৱা
তেওঁ চিকিৎসা চলাই আছে বুলি গম পোৱাৰ পাছত আমি তাক ভেৰিফিকেশ্যন কৰোঁ আৰু ভেৰিফিকেশ্যন কৰাৰ পিছত যেতিয়া আমি গম পাওঁ যে এই সঁচাকৈ এই ব্যক্তিজনে ভুৱা চিকিৎসাৰ ৰূপত ইয়াত চিকিৎসা চলাই আছে। তাৰপিছত তেওঁক আমি যোৱাকালি আমি ব্যক্তিজনক আমি এৰেষ্ট কৰোঁ। তেওঁৰ নাম হৈছে পুলক মালাকাৰ, 43 ইয়াৰ্ছ। তেওঁ গড় হ'ল বদৰপুৰ শ্ৰীভূমি। তেওঁ ইয়াতে এটা স্থানীয় ব্যক্তিগত অনুষ্ঠান এটাত থাকি তেওঁ ভুৱা চিকিৎসা চলাই আছিলে আৰু যেতিয়া আমি তেওঁক সোধপোছ কৰোঁ, সোধপোছ কালত গম পোৱা গৈছে যে সম্পূৰ্ণৰূপে তেওঁ ভুৱা আৰু Lakliba Sagolse Numit August ki tareta Huyen Lalong Numit Pangthoklagani haina Apunba Manipur Huyen Lalong Lupna Thadorokpa Cherolamada haire Cherola sinahai iramda masi Huyen Lalong ki bahitana ningkha tamna panjaramba leibakne ngasidi mahi asi nat ki mathakta sana khonaba amadi mahi masing tambadasu yaure mathai thaina dagi thambiram laba Huyen Lalong ki mahi asi ngasigi mirolna yokatpa amadi chawkhathanba mathautai hairaduna Huyen Lalong ki numit August ki tarit asina lakpada miyamda lupasina yaipa paujel pirakle numit asigi mapung oiba thoram lupasina chingangai da leipa lining thau khobomba haraupungda August ki tarit ki nungtil pung ahum taba matamna pangthoklagani haina apunba Manipur Huyen Lalong lup ki secretary sapam inaubi ki cherolamada haire Pradhanmantri Narendra Modi ki Pariksha Pe Charcha lisingani ka kunmanga Tha amagi manungda citizen engagement platform amada khwaidagi masing yamna register tawba ngamkhibagi damak Guinness World Record ta chansinkhre record asi thoromasi nipan suba episode ta MyGov platform da valid registration crore ahumgal lakh yankhai humdoi tawkhibaga loinana tongan ba media platform singda viewership crore kunmathoi hena leikhi panbayai lisingani ga 19 da haudoki ba thoromasi da Pradhan Mantri na Mahiroi Singh Oja Singh amasung mama mapa obesing awari watai sanaduna parikha da exam stress ki awaba kokhan ba yaure Guinness World Record ki certificate adu New Delhi dangarang pangthokpa thorom amada kusinakhe thoromda Kendra gi Mahima Singh gi Mantri Dharmendra Pradhan Kendra gi Mantri Ashwini Vaishnav amasung record asi Guinness ki maige dagi Rishi Natna official oina lauthokhe Energy Healing Center Rongpur da computer gi matengna Anoba madi ariba anabasingbo computer gi matengna layong khangdokpuna layang bahusare computer gi matengna makal makhagi anabasingi report lokthokpuna haksangi awatpa machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leizare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak lengsimbiragu mangjongna appointment ki damak mobile number 9395 732 456 number asida call tawbirakna bakhanganjari Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maroiba pau amukhanna Manipuri Sahitya Parishad Kha Sonai Masana taramnokpagi thorom pangthokre Umagi wakat ahum yauba CM gi mafam da piba memorandum ama Lakhipur Court District ki kuthang da pisinkre Kasar da nongkan na chubadagi kusem gi singi chaw thokpana maram oiraga ngasi school college sing suti lauthokre Apunba Manipur Huyen Lalong lupna lakliba August ki tang tareta Huyen Lalong numit pangthoklagani amasung Pradhan Mantri Narendra Modi ki Pariksha Pe Charcha lisingani ka kunmanga Guinness World Record ta chansinkre
Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare.